Hey, awang like kay lang len du di pha jay bye. Pha jay bye. Pha jay bye. Akoi sai du su pokhi mapan da ising sokpa la amani. Ngasi di khara bu thengdo khare. Ising sokpa loiraga mayum da halam dana ko. Ai di mangjare he. Masi di khara thuna thok di ya ra. Madugi nupadubu asidi la aroida jalo hapta ani muk suramani mana ising sopam sida la aga ai adum yeng leise hoida masu thabak leidana laktabo oramani aisu yumda hallage Hais, agi chana bi cha khar ma le ne. Ngasi di mana ising sokpa do yeng ga tawraga nangawdre dana. Aina khanbada yam panglap lap na de chalang khiroi. Sakan je thanam ga tanawrage. Amutang ai bi ko ba. Wang ga dai jege. amukta ngai kho kaina haira ina ngasidia adam kuina ai lumba la ido wa ma chempo amta haidraga ngasina pawariam paire isna kamaina no Nahangai di acham dress adum se lakpa. Ngasi di uniform selak pera khangde. Thongna yam leye. hoine na hangai aisu nangna uniform set base amta udriba ngasina ahan bani ado manipur police ta thabak tawraga khongna nupi inai sibu kamaina tawrino Ai khongna lakti kana ai no. Sakanda la haima cycle da la iro kaino sakar gi thabak tawraga gari macha ama phau hek thaudra Thawina ai bike post tabam lai jane. Ado songi mingsi kai kauge. Amta hai biramo. hayeng su laktoi natro adudi hayeng do kharanga na la oko aduga ming do hairage Ngasi di ai yam nungai ba numit ne. Ai nungsibi do magi maming haigi haibine ngonda. Madu nupi do yadi ai he. Manipur police oraga bike ambuk thongam da ba kaina. Lai kaino ai bike lai kaino. Second su lai ngarang da bu bike to puncture oi bai tawwane. Ngasi di tip oho bu du su phol robani na bike ta mau na chatha ba tare dana. Dhum machale dhum Faje asi di bike poram ni na nupi do maninga tonga lage nan di second pori na yang waro ki bani ising so mo la sabi ayo rani aina nga side ngari se phanam di kuire kadroja no man hosbu lakti sibo aina lakti ngai da ising soga ju halamoy ngasi da yangan na lakpani na man ising soga hangibai matam di ngasai na hen khrabani mai sibu laktrab jala natraga aibu ngarang du maina khara thagola yeng sira hoi khara thagola yeng rage hai akoi gi nungsi bidu di sai da somta ude ne masi mofam da ne ngarang aina ma thilamado sayok siladi ubom di thokpane adon takpani mangasi singchukpa lamara kanade ai office toina chatlurage kai noina hojik tawdu sibo nupi khakhtang nungsijabadu su maming khangde maming hairamge haraga ngasi su unaba phangdre mayum haire khangde matau karamna thini aide Milay bro laye chango kanano Kakaje sir biren oi birabo mane ai sarbire ne hairo kai watan sige sir akhoi chedo ngara nagi yum hanjalaktre yaradi sir biren apta thibiba ho yani no chedo kakana phangna thige ado ai wa khara hange nang phajana hairo ko hoi hairake sir noi chedo kari ming ko ge khoi chedo thoibi kawane aina di chiche haina andung kaw okay thoibi ko weba aduga nang na di cheche haina ko wa ado no chedo chahi kyamuk surage chahi chap sabadi khangde
ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯅꯤ ꯍꯥꯏ ꯆꯍꯤ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯂꯨꯍꯣꯡꯕꯗꯤ ꯌꯥꯔꯦꯕ ꯅꯠꯇꯦ ꯅꯣꯏ ꯆꯦ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯦ ꯅꯪꯅ ꯏꯕ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯣꯏ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯍꯟ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯦ ꯈꯛꯇꯪꯅꯦ ꯑꯍꯟꯁꯦ ꯑꯍꯜꯁꯦ ꯅꯣꯏ ꯆꯦ ꯈꯛꯇꯪꯅꯦꯕ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯁꯥꯔ ꯑꯣ ꯅꯕꯥꯅꯤ ꯈꯛꯇꯪ ꯂꯩꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯦ ꯐꯅꯤ ꯁꯥꯔ ꯑꯣ ꯃꯁꯤꯁꯦ ꯅꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯥꯏꯅꯦ ꯏꯪꯈꯣꯜꯁꯨ ꯑꯗꯨꯝ ꯆꯥꯎꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯖꯥꯠꯅꯤ ꯁꯦꯛꯃꯥꯏꯒꯤ ꯌꯨꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯑꯇꯩꯅ ꯀꯩ ꯀ꯭ꯂꯥꯁꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯂꯩꯔꯤꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯂꯣꯏ ꯈꯪꯉꯖꯥꯠꯂꯥ ꯍꯩꯁ ꯑꯩ ꯃꯐꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯐꯔꯔꯣꯏ ꯄꯨꯂꯤꯁꯁꯤꯅ ꯑꯩ ꯎꯗ꯭ꯔꯤꯉꯩꯗ ꯆꯦꯜꯍꯧꯔꯒꯦ ꯍꯩ ꯀꯅꯥꯅꯣ ꯑꯗ ꯌꯦꯡꯉ ꯃꯆꯤꯡꯒꯤꯁꯦ ꯍꯩ ꯅꯪ ꯉꯥꯏꯈꯣ 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 ꯍꯩ ꯅꯔꯣꯟꯗꯣ ꯁꯦꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯆꯦꯡꯒꯤꯗꯣ ꯍꯥ ꯅꯪꯅ ꯄꯨꯂꯤꯁ ꯎꯔꯒ ꯆꯦꯡꯒꯤꯗꯣ ꯀꯩꯗꯧꯕꯩꯅꯣꯕ ꯅꯪ ꯀꯅꯥꯅꯣ ꯁꯦꯡꯅ ꯂꯣꯏ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯁꯔ ꯕꯤꯔꯦꯟ ꯀꯔꯤ ꯁꯔ ꯕꯤꯔꯦꯟꯗꯤ ꯁꯔ ꯕꯤꯔꯦꯟꯗꯤ ꯑꯩꯒꯤ ꯃꯤꯡꯅꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯖꯔꯛꯀꯦꯕ ꯁꯔ ꯕꯤꯔꯦꯟ ꯑꯩꯒꯤ ꯃꯤꯡ ꯕꯣꯔꯥ ꯀꯧꯖꯩ ꯑꯩꯁꯦ ꯊꯣꯕꯤꯍꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯡꯅꯤ ꯑꯣ ꯊꯣꯏꯕꯤꯒꯤ ꯃꯈꯨꯔꯥꯁꯤꯡꯅꯦꯕ ꯑꯗꯨ ꯀꯩꯗꯧꯕꯒꯤꯅꯣ ꯄꯨꯂꯤꯁ ꯎꯔꯒ ꯆꯦꯜꯂꯤꯗꯣ ꯍꯥ ꯊꯣꯏꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯈꯨꯠ ꯌꯥꯎꯕ꯭ꯔꯥ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨꯅꯦ ꯁꯔ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯂꯣꯏ ꯍꯥꯏꯖꯒꯦ ꯁꯔ ꯍꯟꯗꯛꯁꯦ ꯑꯩ ꯁꯦꯜ ꯈꯔ ꯄꯨꯊꯕ ꯃꯣꯏꯅ ꯂꯩꯕ ꯍꯤꯡꯒꯣꯜꯗꯨ ꯌꯣꯜꯂꯒ ꯑꯩꯉꯣꯟꯗ ꯇꯣꯟꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯍꯤꯡꯒꯣꯜꯗꯨꯒꯤ ꯄꯇꯥꯗꯨꯗ ꯊꯣꯏꯕꯤꯅ ꯁꯣꯏ ꯇꯧꯗ꯭ꯔꯤꯐꯥꯎ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯑꯦꯅ ꯃꯐꯝ ꯑꯃꯗ ꯐꯥꯖꯤꯜꯂ ꯊꯝꯕꯅꯦ ꯀꯔꯤ ꯍꯤꯡꯒꯣꯜꯗꯣ ꯌꯣꯜꯂꯒ ꯐꯪꯉꯛꯄ ꯁꯦꯜꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯣ ꯍꯤꯡꯒꯣꯜꯗꯣ ꯌꯣꯟꯒꯦ ꯌꯥꯗꯕꯒꯤ ꯅꯪꯅ ꯊꯣꯏꯕꯤꯗꯣ ꯐꯥꯖꯤꯜꯂ ꯊꯝꯃꯤꯅꯤꯅꯦ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤꯗꯣ ꯀꯗꯥꯏ ꯊꯝꯃꯤ ꯍꯥꯏꯔꯛꯑꯣ ꯐꯅꯤ ꯁꯔ ꯑꯩ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦ ꯃꯐꯝꯅꯦ ꯇꯧꯔꯤꯁꯤꯒ ꯀꯤꯕ ꯑꯃ ꯌꯥꯎꯏꯍꯦ ꯆꯦꯛꯁꯤꯟꯅꯒ ꯆꯠꯇ ꯌꯥꯄꯣꯠꯇꯦꯀꯣ ꯀꯥꯔꯟ ꯇꯨꯔꯟꯒꯤ ꯃꯤꯒ ꯑꯃꯨꯛ ꯆꯣꯡꯊꯣꯛꯇꯅꯕ ꯑꯩꯗꯤ ꯅꯣꯡꯃꯩꯁꯨ ꯌꯥꯎꯔꯛꯇꯒꯨꯝ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯅꯥ ꯑꯣꯏꯖꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯏꯁꯤꯅ ꯍꯣ ꯀꯅꯥꯅꯣ ꯑꯩ ꯃꯅꯨꯡꯗ ꯂꯩꯌꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯄꯨꯂꯤꯁꯅꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯛꯀꯦ ꯀꯅꯥꯝ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯃꯠꯇ ꯂꯩꯇꯤꯌꯦ ꯏꯊꯟꯗ ꯂꯩꯌꯦ ꯑꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯃꯤꯕ ꯑꯩꯕꯨ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯇꯥꯃꯣꯅ ꯀꯟꯕ ꯂꯥꯛꯏꯕ ꯊꯣꯏꯕꯤꯗꯣ ꯑꯩꯅꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯇ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯖꯥꯠꯂꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯐꯥꯔꯒ ꯂꯩꯔꯝꯃꯦꯗꯅ ꯇꯥꯃꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯔꯛ ꯑꯝꯇ ꯊꯠꯆꯒꯦꯕ ꯑꯩꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨꯕ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯁꯦ ꯑꯦ ꯁꯥꯎ ꯌꯥꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯕ ꯈꯪꯍꯧꯗ꯭ꯔꯦ ꯂꯧꯊꯣꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯇꯥꯃꯣꯗꯤ ꯃꯐꯝꯁꯤꯗ ꯑꯩ ꯐꯥꯔꯒ ꯂꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯣ ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯆꯦ ꯃꯥꯡꯈ꯭ꯔꯦꯅ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯥꯛꯑꯦ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯩꯒ ꯅꯣꯏ ꯌꯨꯝꯗ ꯄꯨꯂꯞ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯤꯉꯩꯗ ꯅꯣꯏꯒꯤ ꯅꯈꯨꯔꯥꯗꯣ ꯃꯔꯥꯜ ꯂꯩꯕꯅꯤꯅ ꯄꯨꯂꯤꯁ ꯎꯕꯗ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯔꯒ ꯐꯥꯕꯅꯦ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯅꯪꯒꯤ ꯂꯩꯐꯝꯁꯦ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯅꯦ ꯃꯥꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯄꯇꯥꯗꯣ ꯁꯣꯏ ꯇꯧꯗ꯭ꯔꯤꯐꯥꯎ ꯑꯩ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯗꯨꯅ ꯐꯥꯖꯤꯜꯂꯒ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯊꯝꯃꯤꯅꯦ ꯅꯣꯏ ꯅꯈꯨꯔꯥꯗꯤ ꯃꯔꯝꯗꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯥꯗꯤ ꯍꯧꯖꯤꯛ ꯂꯣꯛꯀꯞꯇ ꯂꯩꯔꯕꯅꯦ ꯂꯥꯛꯑꯣ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ ꯅꯣꯏ ꯌꯨꯝꯕꯣꯏ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯣꯏ ꯇꯥꯃꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤꯌꯦ
ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ